Accidental Leisabi ama Sire amasung miyoi anina Sokle. Kakching District ki Waikhong Police Station ki manung channa leiba Kakching Khunou Universal Friendship Organization UFO lamkhai manakta Bolero amana thombada Leisabi macha ama laikanaba ngamdanna Sire. Loinana nupi anina Sokle hairi. Thoudok aduda Leikhidrabi Salam adugi maming Salam Roshibina chahi kun-gataret apokpa Santi Kakching Khunou thongam awang laikanaba hairi. Soklabi nupi ani aduna Maishnam Devala chahi kuntraga mapan Mapuroiba M Rajesh Kakching Khunou thongam awang laikai amasung kumukcham ongbi Rojibala Jivan chahi nifu Mapuroiba okendro Kakching Khunou thingnam bokul laikai hairi. Thoudok asi ngarang ayuk pung 12 rom tarakpada Kakching Khunou dagi Kakching Khunou chatkiba lambigi Kakching Khunou lamkhai manakta leiba UFO gi sanglen jangfam lamkhai da Kakching Khunou rom dagi Kakching lamkhai rom da thorakpa Bolero MN01 AW 1591 ama Thoudok laga steering fail oikibagi mong da lambigi mataida manamasing yonfam amada thomjinkhibani hairi. Matam aduda manamasing yonfam aduda manamasing lainabagi damak leiba myoising amasung auto rickshaw number MN04B9796 da thomlaga myoising aduda thomjinbani hairi. Leikhidrabi Salam Roshibina amadi asokpi Rojibala Jivan Hospital Kakching da pukhatuna laikanaba hotnaki. Adumoinamak Salam Roshibina di lambi da siraga purakle haina doctor singna fongdoraki. Loinana asokpa sing adusu aruba fibam lusinlakpadagi Imphal gi hospital singda refer tawkhre hairi. Waikhong police na case ama lokhatkibaga loinana asiba hakchang lokhatlaga Jenims ki Mirel sangda thamkhre hairi.